2001 की आरानब सेंसस ता युंफम ओइरगा डिलिमिटेशन तौबा यारोय हाइना MPCC की माइकेदगी फोंदोरखरै डिलिमिटेशन की थबक थौरमदा कांग्रेसना यानिंगदब लैते तौबतबु अचुंबा असेंगबा सेंसस ता युंफम ओइरगा डिलिमिटेशन की प्रोसेस अथगदबने कुमजा 2001 की आरानब सेंसस ता युंफम ओइरगा डिलिमिटेशन तौबा यारोय हाइना MPCC की चीफ स्पोक्सपर्सन हरेश्वर गोस्वामीना फोंदोखरै सही सिगी जुलाई थादगी हौरगा एम्प्लॉई सिंगी तलब पेंशन था खुदिंगी अहानबा वर्किंग डे दा पीरगने हाइना मणिपुर लेंगांगना फोंदोरखरै सेनबा सही 2024-25 सही असिगी मार्च 31 दा लोइसिनखिबा अमदि एप्रिल 1 दगी सेनबा सही 2025-26 हौबगा मरी लेनना मणिपुर गवर्नमेंट की फाइनेंस डिपार्टमेंट ना थादोरपा जेरोल अमदा अनौबा सेनबा सही असि लापगा लोइनना सही असिगी जुलाई थादगी हौरगा मणिपुर लेंगांग की मखादा लैरिबा एम्प्लॉई सिंगी थागी तलब थागी ओइना अहानबा वर्किंग डे दा पिथोकनबा थौरांग पाइखल्ले हाइदि फाइनेंस डिपार्टमेंट थादोरपा जेरोल सिना सेनबा सही 2025-26 की अहानबा था तरुक की मणिपुर एप्रोप्रिएशन एक्ट फॉर बोथ ऑन अकाउंट बजेट लेबाक असुकी प्रेसिडेंट मार्च 20 दा याबा पीखिबगे वाफम पल्लदुना एक्सपेंडिचर रेशनलाइजेशन तौबगा इरोइनना डेवलपमेंट वर्किंग की मतिक चाना फंड थमदुना मखाताना इकोनॉमिक रिकवरी तौनबा थबकसिंग पाइखल्लगने सेनबा सही असिदा सेंटर दगी थादरपा सेनफम हेंगत हंदुना अहानबा क्वार्टर दा सेंट्रली स्पॉन्सर्ड स्कीम SASCI अमदि अतै सेंट्रल स्कीम सिंग दा अहेन मियंग थमदुना थबक लौखनबा पांडम थमले हाना पेंशन की सनफम लुपा करोड़ सनीगा हुमद्रा बैकलॉग लेरंबा अदु हौखिबा था अमगा मखाय असिदा क्लियर तौबा ngamkibaga loinana atai backlog ta leiba singsu lagluba tha ahum ki manungda clear tawnaba thorang leire haidi zero laduna makha taraduna employee singi thagi talab amadi pension ki senfam sang naina amadi matam chana pithongnaba thabak lokhatpaga loinana sahi sigi july tha dagi hauraga tha khudingi ahanba working day da talab amadi pension pithoknaba su thabak lokhale mayek sengba matamgi manungda amadi transparent oina department singa mari lenaba liabilities sing clear tawrakani haina su phongdorakle Nscn IM na maramai khunja sing phuduna tanlakhre hairi Mamang tha kuntra mathogi ayu angan bapung nipan makharum taba dwaida senapati district ki maram thangal rujan da leiba Nscn IM ki kadar kharana maramai khunja sing bu phuduna khuldagi tan thorakre haina maramai baptist fellowship ki pastor pausibo nyumaina phongdokre wafam asi senapati district ki khongnang akut pada paumi singa unaba amada phongdokhibane mahana makha taraduna haikibadi senapati district ki maram thangal rujan da leiriba Nscn IM ki kadar khara khulladuga thangnaba maramai khulda ayu angan bada laktuna khulladugi yum sing kaukhai yan khai duna imungda sanglakhi Nscn IM ki cadre sing aduna khul adu da lairiba maramai phuruki miyoi sing bu tathri na sa sangumna phubi bata natana nongmai utuna ki han khangan khi Nscn IM ki cadre sing aduna nongmai kap thok tuna maramai khunja sing bu khul adu dagi nampu da talakhi khunja sing na su thawai hingna ba haiduna khona akut par relic camp saduna hauze yarek tuna lairi relic camp adu da khona akut pi ki khunja sing na mateng pangbi bata natana maramai sing bu chawa sangjafam pi ki maramai ki khunja ama oina miyam da haining libade Nscn IM की कैडर सिंगना चर्च की पास्टर फावो फुबी बतन तना ताथी तावैना तौबसी यानिंगदे नुंगाइनदब करिगुम वाफम कया लैरबसु वारी वाताई सानदुना अमता ओइना चटमिनबा याबने मदुगी महत्ता मियोइबगी मिनुंगसे अमदि लाइनिंग लंबी बु करिसु थवैदब मोंगदा ताथी तावैना तौबिबा सिदि मरी लेनब अथॉरिटी सिंगना अथुबा मतमदा मियेंग संगबियो हाइखि Ngarang nungthil pung anirom tarakpada Imphal East ki Yengang-po PPS ki jurisdiction manung challiba sana sabi amade sanaro khulgi marakta khanghauduna haurakpa mai na pak sana lamai chalakpadagi combined force na sangsenduna mai muthanaba honabada awaba oikhre lamai aduna pak sana chalakpadagi manaknakpada leba khulani gi yumsing wairakpa yabagi akiba lebadagi mai muthanaba honabada forest guard sing Yengang-po PPS ki person sing MR Mari Suba Maha Regiment amasung fire service ki miyoi singna khusamdana honaminakhe adumoinamo nungthil pung mga makarom tarakpo phawda mapung pano muthatpa ngamkhide ngarang gilanmai asi matau karamna salakpano haibagi sabchaba maram khangba ngamkhidre Bisnupur thato khiba san kaya hanjilaklabasu nongmai maru kaya palamba thengnare haidi sahi ani phajilaklaba Manipur gi lan asigi manungsanba thodok sing oiramgadra singnaba thawongda Bisnupur district ki Phubala Sunu Sipai Naran Sena amasung Thamna Pokpina singbada loiba sansing mahausa gumna thadok lobada hanjilaktaba kaya yaure amasung hanjilakpa san kharada nongmai maru gi panpham sing leiramba thengnare haidi thadokiba sansing masing suna hanjilaktaba gi thodok asi haukiba thangju numitagi horakibani haidi aduga hanjilaklaba sansing gi
manungda Zairung Khadang Mangak Amadi Kok Lom Thangba Sarukta Nongmai Maruna Panba Phawdoktuna Chatkibagi Mafamsingsu thengnare haidi ngasi phawbada Sungnul Sipai Mayai Ward number 5 tagi thadokiba san manga hanjilaktre aduga mafam asigi oina Nongmai Maruna palaga halakpa sangi masingna ani sure haidi thawdoksing asigi matangda mari lenaba laingaki authority na akanami yeng sanghaningbagi apamba sanbusing amasung khulsing asigi lekaigi miyoising na phongdongnarake thawdoksing asi kanana karigidamuk thohalapano haibagi maram chapchana khangba ngamkhidre delimitation tawba sugya yaro haina mahiroi lupsing na phongdorakre Manipur da delimitation gi process tawba sugya yaro haina desam MSF KSA sub AIMS amadi atopa mahiroi lup ama punna mahiroi lup taruk na phongdokre kwa kaitel da leba AIMS ke office ta pawmi singa unabada mahiroi lup taruk ki coordinator ningthaujam dana kumar na hai delimitation tawba sugya yaro habagi matang da leba miyam punna miyambu wakhal tahan bagi campaign mapung phana amata oina sangsin minase leba asagi khwaidagi wangba wayal sang ama oidiba Supreme Court of India na mamang thagi taraga mapanda Manipur yauna leba asagi state khara da delimitation tawna bagi order thokiba se mahiroi lup taruk na yaba sungaw ngamlo haba wafam thamladuna 2001 gi census matungina 2002 da India pumbagi delimitation tawna bagi khongthang lokhatke matamdu da Manipur Nagaland Assam amadi Arunachal Pradesh delimitation tawba du da yaukide haike yaukidaba asimak census ki report ta sayet na ba leirakpa amadi yamna moong model ta da laikibadagi ni haba wafam thamladuna Manipur gi oina 2001 gi census si yamna abnormal oiba moong model ta da census amani haibagi issue amasu laike haba wafam thamke nongmai maru puraga sen kiba IRB havildar suspend tawkhre Senapati district ki Juko da leiriba mari suba IRB gi havildar ama nongmai ani ga loinana yamlabu nongmai maru sing puraga sen kibadagi suspend tawkhre nongmai ani amasung nongmai maru chamri rom loidana sen kharba mari suba IRB gi havildar adu gi mameng lekhogin tawthang kawi Kangpokpi district ki Cycle police station gi manung chanba molkon khondagi thangsai tawthang kawa amagi masanupani mahak mau police station gi manung chanba Manipur amasung Nagaland gi ngamkhaida leiriba Juko da hangba mari suba IRB gi posting tabani mahana post adugi arm court pairam khibani haidi mahak haukiba January thada Kangpokpi gi deputy commissioner ge office ngak senaba transfer chatkiba matamda khulai sing adu puraga chatkiba oigani haibagi thajaba lei mahana transfer chatkaba matungda inspection tawbada nongmai amasung nongmai maru sing adu walambadagi thigalakpada nongmai amasung nongmai maru sing adu mahana pukibani haiba khangbangam kibani haina police ki pauna hairi mau police station na case ama lokhatbaga loinana thijinba haukhre lekhogin tawthang Juko da leba post ki Kangpokpi district ki deputy commissioner ge office ta transfer chatkharba matungda su DC office Kangpokpi da matam sangna duty tawduna leiramkhi adubu nongmai mangkhibagi paw khangnarakpadagi mahak road khibadagi hauju phawba thiba khangdana leire havildar adu thabaktagi suspend tawkhre haire border fencing khaba yaroi haina rally chatkre free movement regime FMR sana halu amasung Indo Myanmar border paring da border fencing khariba si khudakta lepu haiduna ukhrul amasung Nagaland da pak sanna rally chatkre ukhrul da rally adu maikai kayadagi laglaba matung ukhrul district headquarter ki ground da apunba mifama maphamki mifam adu da Phongyar SG MLA Laisio Kaising Jingai SG MLA Khasim Basum da natana maikai adumgi tongan ba lutsingba singsu punna saruk yaduna wafam kaya phongdokhi rally adu tangkhul Nagalong da natana UNC gi makha da leiriba tangkhul civil society organization singna thawbu oiduna senkibani rally adu da saruk yakiba singna ukhrul district ki magistrate ki khuthang da Prime Minister Narendra Modi da memorandum ama pisinkhre haidi Kuki inpi na CDF amadi PDF sing makhoi gi maram Myanmar da halankhigadabani haina Joy Kumar na phongdokre Manipur da tholiba irang asigi warosen ma puraktuna hana gi matawkum engtapa hanjilakna bahonabada Kuki inpi sing na Myanmar da base toba Chinland Defense Force CDF amadi PDF Defense Force PDF ki lanmi sing Manipur da gi makhoi gi maram da Myanmar da halankhigadabani haina National People's Party NPP gi National Vice President Yumnam Joy Kumar na phongdokre Separate administration ki wafam wari sanabada kalam labadi Kuki ki organization oirabasu boycott tawgani haidi Kuki miyamna matam sangnadagi tanduna lagliba demand legislative power yawba union territory ki separate administration phangdringai mamangda Manipur da tholiba kanglop anigi irang asi loisenabagi pandamda Ministry of Home Affairs na mayai da leiduna Kuki amadi maitai singi mihut sing punna lagliba April 5 da New Delhi da wari sananaba silagliba si condemn tawi loinana wari sanabadu da saruk yagadawriba Kuki organization singna separate administration
administration gi wafam wari sanabada kalamlabadi Kuki gi organization oirabasu makhoi gi mathakta boycott tawbani haina Kuki Phurup ki village volunteer coordinator committee BVCC na thadropa cherolam na phongdorakle cheroladuna makha taraduna Kuki miyam gi hak amadi apamagi mayokta lawrakpa warep amata BVCC na yaba ngamloi amade adugumba yanaba adu Kuki miyam na masak khangloi Kuki gi organization kharana Nscn na silakliba mitei singa wari sanabada saruk yaduna Kuki miyam gi apamagi mayokta separate administration ki demand phangdringai yanaba puraklabadi organization adu gi mathakta BVCC na akanba action lokhatkani amade boycott phawba tawgani haina section warol thamlakle Ministry of Home Affairs na silakliba wari sanabagi khongthang asi Kuki miyam na apenba oide Kuki singna talibu demand legislative power yawba union territory gi separate administration hana pidana wari sananaba silakliba asi Kuki miyam na yaba ngamloi haina su cheroladuna makha tarakle Thangjing Singh da akiba laitana lai khuramba yahanaba governor da taksankhre Thangjing Singh gi maitei gi senglaba laifamland da lai khuramba da athingba amade akiba piriba asi laihandana mahausagum lai khuramba yahanbina pa Manipur gi governor Ajoy Kumar Bala da taksankhre Thangjing Seba Mandal Historical Heritage Development Organization amasung Committee on Protection and Preservation of Historical Rights of Kobru and Thangjing Hill Range ge mihut singna ngarang Raj Bhavan da governor Ajoy Kumar Bala ga unakhre governor ga unabadu da mihut sing adu gi maikai dagi maitai gi senglaba laifamland ama oiriba Thangjing Singh gi senglaba khubamda miyamna lai khuramba sangba ngamdana leiriba asida governor da akana miyeng sangbiduna laifamland asida athingba panba yahondana lai khuramjaba ngamnaba thabak lokhatpina ba governor da taksanke governor Ajoy Kumar Bala na mihut sing asina pukhalakpa wafam munna tabaga loinana wafam asikumna yengsinbaga loinana miyam akiba laihandana lai khuramba yahannaba thabak lokhatkani haibagi thajaba pike ngarang gi mifam adu da security advisor Kuldip Singh secretary to governor amadi Bisnupur gi SP saruk yakhe amaramda Manipur gi yamna unique oiba heritage pu uthoktuna Manipur da tourism da khumang sausenna ba pandam da pangthoktuna lakiba Siroi Lili festival handak sahi gi oina so state ki thakta festival asimai pangna pangthokna bagi matangda governor Ajoy Kumar Bala na chair lauduna organizing committee ki oiba ahanba mifam ngarang pangthokre Imphal gi Raj Bhavan da governor Ajoy Kumar Bala na chair lauduna ngarang pangthokiba mifam aduda festival asi mari leinaba maroiba wafam seng khudamoina transportation security ki thaurang miyam pulakpada khudong sahannaba infrastructure development hospitality service cultural program ki matang promotional strategy amasong department sungi marakta khusamnana thabak lokhanabagi matang da kumna khanake ngarang pangthokiba festival asigi organizing committee ki ahanba mifamada secretary to governor DGP principal chief conservative of forest principal secretary sing commissioner sing loinana awangba thaki police military amasong civil officer sing sarugya ke